Kurumjari mayambu amuka hana aigi channel asida taramna okchari ngasidi ko yamna nokningba yam nungaiba topic ama ai puraga lakchare ngasigi topic sina ko hayeng chaoraga kari oini haiba question ama akoina angang oiri kanda ahanna ozana hangakpa question do ko adugi maramda akoi ngasi yam nungaiba wari matek ama sum sanaseba ngasidi kitang light hearted su ohensi ko wari sa aduna aikoina pi kanda hangakpa matamda ko school da yamna masing yamna thengnaba answer se scientist ko doctor police adagi engineer aduga ojaga haibasidi pangna haidabane angang macha singse ko aduga ngasai manipur da sigi trend se hojik kitang change tawre ko hojikti IAS officer oininge ga haiba angang se masing yam khalae hoi administration da changi base aikoigi meitai macha masing yam changa pase darkar ni ko hojik se let's come back to the topic aduda aikoina khangi ba aikoina oige gaina si oidoini ga haiba khudimang se kaisu masing yam yamba mi natte ba moina haiba dumak oiba ga haiba se ko aduna haiba dumak ka oiri khaisidi yam satina hard work ko masagi yam pi ikandai masagi aim do yam chumna khala aba aduga isorna su yam chalaba missing ne haijaninge ba makoina hard work thadadana oige haiba project oiba yaba natte ba ko I truly congratulate them that you got to become what you aspire to become. Aduga ngasagi aina ngasi liga doriba wari sina kaino haiba kanda kitang nok se kitang nungai se haina aina lijabane ko. Aina mamangda ingonda gift ka yam pirakhiba aigi friend Ananya do ibani se adugi gift piba numit magsida ko ibani se bazar chatleba magi ngasagi jewelry ke khara laise adu chatpagi lambi sida ibani na kep ta tongi kansane ko aikoigi thaina ani dukan haibudo ko aikoigi londa aikoigi aigi mathak haina di khangam gani ko mayangna hek lakpado ngasagi basket achouba ma kokthata thangala lakadoi ba basket che muk thauri na tawra kishalli ne ba hangdor agani di poche mayam yawgadoi ne ba basket chigi manung sida ngasagi plastic na saba mug bucket tub adagi di bowl dagi kai dagi loi hek sure ko mayam yawdoi ne ba ko adui dum ngasagi cycle do ina pugi ba numitu da cycle ja chatki ba ada ngasagi Ananya sida ngona kai harake da ne hambra si khamra si dukan se noi gi da su yam la amgani aina ok la sama haine ko aina pi kanda ne hambra asidai si ham oininge ko aduga aina kaigino sine ba do mana pi kanza mana khallisina magi ajaise hek hangdora akana di poche loina mak suna yawe sine ba mana angang magi perspective dai di ko ngasagi plastic ki poche mayam do loi mak suna yawe akogi cha chumna ba strainer ga do loi yawi dana ko auna ngasagi aduga mai mama ga adagi pot ka leiba kansta ne ko man khalle ba sida poche loi suramna masu asi pot yon mase oi taradi ko masu poche amata wata mi ama oidorabani na mase khali isne masu noe aisu noe ba ko daina adoi darsu magi wakalon du yam sathi dro ngasagi mana khalluri badugi matungina di ngasagi yamna wata pada ba mi ama oiningba haibadu ne ba na aina su haiba adoi dardi nangi ambition du sathi ba ambition ni kaino paisa haibasdi ko na koina chaura kana paisa I value je khangakoi wane ba adubu angang ama oiri kanda dagi hauna mase kemta watta bagai se pamba do hawramne adaina sibe manang araiba minate nang pura wealthy oibagi wakhal nang khangrabani he thaina dagi ne ibani se noeba auna sumaina nokning ba wari se yam layeba ko I have the aikoina out of the blue suta thaja da sumaina khalam gani gai bagi ko sumaina agi senior ama ka ke wari lizara ke ba aina graduation tammi kanda agi senior ama khak laye sigi senior se ma se ina paisa paiba senior ne ba paisa paiba bu ma se oriya macha ne ko na magi orisa max na makoi mayung khaktagi oina ne hambra akogi coal mines ko akogi koilagi kaino se mine se marira mangara lei haibane ba habi mogi forefathers matam da edum pass on torok paduna aduna ma amarom da hairoga di paisa paiba mi ne ba aduga mana pi ganza school je bus ta tonga chalakpa matam sa ko mana ne bus conductor ka ne bus driver gum se ngauzari e hambra aduga mana pi kana magi aim in life se mana conductor du haibra driver du haibra ama haigi bane ba ai su ko no e ba dai na ku ai sine ba aduga ma hairina mana pi ganza khanja ba je ngasagi bus sina thau taradi nakanda lariba gari khudi mak se loina haidoki dana aduga bus se loina lambi pi ba mana khalisina
ꯁꯤꯃꯨꯛ ꯆꯥꯎꯕ ꯂꯩꯇ꯭ꯔꯦ ꯁꯤ ꯃꯥꯅ ꯈꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯤꯈꯩꯁꯤꯅ ꯂꯣꯏ ꯀꯤꯅꯗꯅ ꯃꯉꯣꯟꯗ ꯂꯣꯏ ꯊꯩꯗꯣꯛꯈꯤ ꯑꯗꯨꯅ ꯃꯥꯁꯨ ꯆꯥꯎꯔꯒ ꯑꯗꯨꯒ ꯕꯁ ꯀꯟꯗꯛꯇꯔꯁꯤꯅ ꯅꯥꯀꯟꯗꯒꯤ ꯁꯥꯏꯠ ꯄꯤꯌꯣꯅ ꯃꯥ ꯃꯈꯨꯠ ꯃꯁꯥ ꯈꯠꯅꯤ ꯑꯗꯩꯗꯤ ꯗꯝ ꯗꯝ ꯗꯝꯒ ꯊꯥꯏꯗꯅꯀꯣ ꯕꯁꯇꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯃꯥꯁꯤꯅ ꯉꯁꯥꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯋꯥꯔ ꯂꯩꯕꯁꯦ ꯁꯤꯁꯤꯅꯦꯅ ꯈꯜꯂꯒ ꯃꯥꯁꯦ ꯕꯁ ꯗ꯭ꯔꯥꯏꯚꯔꯔ ꯕꯁ ꯀꯟꯗꯛꯇꯔꯔ ꯑꯣꯏꯅꯤꯡꯉꯦꯀꯣ ꯑꯩꯈꯣꯏꯅ ꯅꯣꯛꯄꯁꯤꯗꯤꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯥꯊꯤ ꯁꯥꯊꯤꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯒꯅꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕꯀꯣ ꯁꯤꯒꯤꯁꯤꯃꯗꯤꯀꯣ ꯄꯨꯔꯥ ꯑꯥꯎꯠ ꯑꯣꯐ ꯗ ꯕ꯭ꯂꯨꯅꯦꯀꯣ ꯁꯤꯒꯤꯁꯤꯅꯅꯦ ꯑꯩꯒꯤ ꯁꯥꯇ꯭ꯔꯤ ꯑꯃꯈꯛ ꯉꯥꯏꯔꯛꯄꯅꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯀꯣꯂꯦꯖꯁꯤꯗ ꯃꯈꯣꯏꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯃꯥꯒꯤ ꯀꯖꯤꯟ ꯁꯤꯁꯇꯔꯅꯦꯗꯤ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯀꯖꯤꯟ ꯁꯤꯁꯇꯔꯅꯦ ꯍꯥꯏꯇꯥꯔꯁꯨ ꯌꯥꯝ ꯑꯍꯟꯗꯤ ꯑꯣꯏꯕ ꯆꯍꯤꯁꯦ ꯌꯥꯝ ꯒꯦꯞ ꯂꯩꯕ ꯑꯃꯈꯛꯅꯦꯕ ꯑꯗꯨꯏꯗꯨꯅ ꯃꯥꯒꯤ ꯀꯖꯤꯟ ꯁꯤꯁꯇꯔꯁꯦ ꯑꯦꯡꯒꯦꯖ ꯇꯧꯗꯣꯔꯕꯀꯣ ꯃꯥꯁꯤꯅ ꯌꯥꯝ ꯄꯤꯛꯏꯕ ꯑꯗꯨꯅ ꯑꯦꯡꯒꯦꯖ ꯇꯧꯗꯣꯔꯤꯀꯥꯟ ꯋꯥꯠꯂꯤꯀꯥꯟꯁꯦ ꯑꯦꯡꯒꯦꯖ ꯑꯣꯏꯔꯀꯥꯟꯗꯗꯤ ꯐꯤꯌꯣꯟꯁꯦ ꯍꯥꯏꯔꯅꯤ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗꯗꯤ ꯋꯥꯏꯐꯅꯦ ꯍꯥꯏꯔꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯃꯥꯡꯗꯣ ꯑꯗꯨꯏꯗꯨꯗꯤ ꯃꯥꯁꯦ ꯀꯩꯅꯣ ꯈꯪꯗꯕꯅꯤꯅ ꯑꯍꯟꯗ ꯃꯥꯒ ꯕꯥꯅꯤꯁꯦ ꯀꯩ ꯔꯤꯂꯦꯁꯟꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯉꯣꯟꯁꯤꯗ ꯉꯁꯥꯏꯒꯤ ꯀꯖꯤꯟꯗꯨꯅꯀꯣ ꯑꯣ ꯃꯥꯗꯣ ꯑꯩꯒꯤ ꯕꯣꯏ ꯐ꯭ꯔꯦꯟꯅꯦ ꯑꯗꯨꯒ ꯑꯩꯁꯤꯅ ꯃꯥꯒꯤ ꯒꯔꯜ ꯐ꯭ꯔꯦꯟꯅꯦ ꯍꯥꯏꯈꯤꯕꯗ ꯑꯉꯥꯡꯅꯤꯅ ꯃꯥꯁꯦ ꯑꯗꯨꯏ ꯀꯣꯛꯇꯣ ꯃꯉꯣꯟꯗ ꯆꯨꯔꯒ ꯂꯩꯈ꯭ꯔꯦꯕ ꯑꯗ ꯃꯥꯅ ꯈꯜꯂꯤꯁꯤꯅ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯅꯤꯅ ꯉꯁꯥꯏꯒꯤ ꯄꯣꯠ ꯆꯩ ꯌꯨꯝꯁꯤꯗ ꯂꯩꯁꯟꯕ ꯄꯣꯠ ꯂꯩꯕ ꯈꯣꯠꯄ ꯑꯗꯩ ꯑꯁꯣꯝꯗꯩꯁꯨ ꯒꯤꯐ ꯊꯥꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯒꯤꯗꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯨ ꯀꯦꯕꯗꯩ ꯀꯩꯗꯒꯤ ꯃꯌꯥꯝ ꯇꯧꯔꯒ ꯂꯩꯕꯁꯦꯀꯣ ꯃꯥꯅ ꯈꯜꯂꯤꯁꯦꯀꯣ ꯒꯔꯜ ꯐ꯭ꯔꯦꯟ ꯍꯥꯏꯕ ꯄꯣꯠꯁꯦ ꯒꯔꯜ ꯐ꯭ꯔꯦꯟ ꯍꯥꯏꯁꯦ ꯑꯣꯏꯇꯥꯔꯗꯤ ꯒꯤꯐꯀ ꯃꯌꯥꯝ ꯐꯪꯉꯒ ꯑꯗꯨꯝ ꯀꯦꯔꯒ ꯂꯩꯕ ꯂꯥꯏꯐꯁꯦ ꯑꯣꯏꯗꯣꯏꯅꯤꯅ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯈꯟꯈ꯭ꯔꯕꯀꯣ ꯁꯤꯒꯤꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅꯀꯣ ꯑꯩ ꯈꯪꯗꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯒ ꯃꯥꯉꯣꯟꯗ ꯃꯇꯝ ꯈꯔꯀꯣ ꯃꯥꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐꯁꯦ ꯇꯨ ꯕꯤꯀꯝ ꯑ ꯒꯔꯜ ꯐ꯭ꯔꯦꯟꯗꯅ ꯈꯜꯂꯝꯃꯤꯀꯣ ꯃꯥꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐꯁꯦ ꯑꯗꯨꯅ ꯁꯤ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯅ ꯑꯦꯝ ꯏꯟ ꯂꯥꯏꯐ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏꯅ ꯎꯁꯜꯂꯨꯗꯕ ꯑꯗꯨꯒ ꯃꯤꯉꯣꯟꯗꯁꯨ ꯍꯥꯏꯗꯣꯛꯇꯕ ꯄꯦꯔꯦꯟꯁꯇꯗꯤ ꯍꯥꯏꯗꯣꯛꯇꯕ ꯑꯦꯝ ꯏꯟ ꯂꯥꯏꯐꯁꯦ ꯃꯈꯜ ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯈꯜꯂꯒ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯁ꯭ꯇꯣꯔꯤꯗ ꯏꯕꯅꯦꯕꯀꯣ ꯅꯈꯣꯏꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯅꯈꯣꯏꯅꯗꯤ ꯃꯇꯝ ꯑꯃꯗ ꯑꯦꯝ ꯏꯟ ꯂꯥꯏꯐꯀ ꯑꯣꯏꯈꯤꯕ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯐ꯭ꯌꯨꯆꯔꯗ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯣꯔ ꯖꯣꯕꯀꯨꯝꯕ ꯂꯩꯇꯥꯔꯗꯤ ꯏꯔꯛꯑꯣꯅ ꯍꯥꯏꯕ ꯑꯗ ꯁꯥꯊꯤꯕ ꯑꯟꯁꯔ ꯌꯥꯝ ꯌꯥꯎꯔꯛꯑꯦꯀꯣ ꯑꯗꯩꯗꯤ ꯕꯦꯟꯇꯦꯟ ꯀꯥꯏꯅ ꯀꯥꯔꯇꯨꯟ ꯂꯩꯕꯗꯣ ꯑꯗ ꯌꯦꯡꯉꯨꯔꯒ ꯍꯦꯛꯇ ꯕꯦꯟꯇꯦꯟꯗ ꯊꯤꯅ ꯃꯦꯁꯃꯔꯥꯏꯁ ꯑꯣꯏꯈꯤꯕꯗꯒꯤꯀꯣ ꯃꯥꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐꯁꯦ ꯕꯦꯟꯇꯦꯟ ꯑꯣꯏꯒꯦ ꯀꯥꯏꯅ ꯈꯟꯕ ꯌꯥꯎꯕ ꯑꯉꯥꯡꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯃꯩꯇꯩ ꯃꯆꯥ ꯑꯃꯁꯨ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯃꯥꯁꯦ ꯑꯦꯛꯇꯔ ꯑꯣꯏꯒꯦꯅ ꯌꯥꯝ ꯀꯟꯅ ꯈꯟꯖꯔꯝꯕ ꯃꯇꯝ ꯑꯃꯗ ꯑꯗꯨꯒꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯁꯥꯊꯤꯕꯅꯦꯀꯣ ꯑꯗꯩꯗꯤ ꯁꯨꯄꯔꯃꯦꯟ ꯑꯣꯏꯅꯤꯡꯉꯦꯒ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯏꯗꯨꯗꯤ ꯑꯃꯨꯛ ꯄꯋꯔ ꯁꯤꯖꯤꯟꯅꯕ ꯑꯗꯩꯗꯤ ꯁꯨꯄꯔ ꯄꯋꯔ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯏꯗꯨꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯀꯃꯟ ꯑꯣꯏꯗꯅ ꯑꯗ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯑꯅꯤ ꯗꯨꯀꯥꯟꯒꯤ ꯃꯤꯗꯣ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯕꯒꯨꯝꯕ ꯑꯗꯩ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅꯤꯡꯉꯦꯒ ꯍꯥꯏꯕꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯒ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯣꯏꯅꯤꯡꯉꯦꯒ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯊ꯭ꯔꯤꯁꯤꯃꯗꯤ ꯑꯩꯒꯤ ꯇꯣꯞ 3 ꯑꯟꯁꯔꯅꯦꯅ ꯑꯩꯅ ꯂꯧꯈꯠꯆꯔꯒ ꯋꯥꯔꯤꯁꯦ ꯂꯤꯖꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯉꯁꯤꯁꯨ ꯌꯥꯝ ꯅꯣꯛꯑꯦꯀꯣ ꯁꯤꯁꯦ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯕꯗ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯀꯣ ꯃꯤꯉꯣꯟꯗ ꯊꯥꯏꯅꯗꯤ ꯍꯥꯏꯗꯣꯛꯍꯧꯗ꯭ꯔꯕ ꯍꯧꯖꯤꯛꯇ ꯈꯜꯂꯨꯔꯒ ꯅꯣꯛꯅꯤꯡꯕ ꯁꯤ ꯆꯥꯎꯔꯒ ꯁꯤ ꯑꯣꯏꯅꯤꯡꯉꯦ ꯀꯥꯏꯅ ꯈꯜꯂꯝꯕ ꯂꯩꯈꯤꯕ ꯏꯟꯁꯤꯗꯦꯟ ꯂꯩꯇꯥꯔꯗꯤꯀꯣ ꯑꯗꯨꯝ ꯂꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯀꯩꯒꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯔꯗꯤ ꯑꯗꯨꯝ ꯑꯃꯨꯛ ꯁꯥꯋꯥꯏꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯁꯨ ꯁꯦꯌꯔ ꯇꯧꯕꯁꯨ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯥꯋꯥꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯨꯃꯥꯏꯅ ꯅꯣꯛꯃꯤꯟꯅꯁꯦ ꯍꯥꯏꯅ ꯑꯩꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯌꯔ ꯇꯧꯖꯕꯅꯦ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ